Ngasisu mahausaꯒꯨꯝ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁꯤꯂꯥ. ꯋꯥꯔꯤ ꯃꯃꯤꯡꯅ ꯑꯉꯥꯡ ꯍꯨꯔꯥꯟꯕ ꯍꯤꯡꯁꯥꯕꯤ ꯍꯅꯨꯕꯤ. ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯦꯂꯩꯈꯨꯜ ꯀꯧꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ. ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯃꯥꯡꯂꯝꯃꯤ. ꯑꯗꯨꯒ ꯑꯉꯥꯡ ꯃꯥꯡꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛ ꯊꯥꯁꯤ ꯅꯨꯃꯤꯠ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ. ꯃꯔꯝ ꯑꯁꯤꯅ ꯊꯥꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅ ꯁꯦꯟꯅꯔꯕꯁꯨ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯗꯨꯝ ꯃꯥꯡꯂꯝꯃꯤ. ꯀꯅꯥꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯅ ꯀꯗꯥꯏꯗ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ. ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯔꯝꯕ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯑꯉꯥꯡ ꯃꯥꯡꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯀꯅꯤ ꯈꯪꯗꯕꯅ ꯊꯥꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯂꯦꯞꯅꯗꯨꯅ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯁꯦꯟꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ. ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ. ꯃꯍꯧꯁꯥꯒꯨꯝ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯊꯕꯛ ꯂꯦꯞꯅꯗꯨꯅ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯅ ꯄꯨꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗꯦ. ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯉꯥꯡ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯃꯤꯁꯤꯡꯗꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯋꯥ ꯀꯞꯅꯔꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯉꯥꯡ ꯃꯥꯡꯈꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯍꯪꯕ ꯂꯥꯛꯅꯔꯝꯃꯤ. ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯊꯧꯄꯨꯕ ꯆꯥꯎꯔꯦꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯆꯥꯎꯔꯦꯜꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯅꯍꯥꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯈꯣꯏ ꯈꯔ ꯈꯥꯏꯗꯣꯛꯅꯔꯒ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯑꯉꯥꯡ ꯑꯗꯣ ꯊꯤꯔꯨꯆꯣ ꯆꯠꯂꯣ. ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. ꯍꯣꯏ, ꯊꯤꯔꯨꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯆꯠꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯊꯧꯕ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯑꯊꯧꯕꯅ ꯃꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯇꯥꯎ ꯄꯨꯔꯦꯜꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ. ꯑꯊꯧꯕꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯄꯨꯔꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯇꯥꯎ, ꯅꯣꯏ ꯃꯥꯗꯣ ꯃꯥꯡꯒꯣꯜꯗꯒꯤ ꯑꯣꯟꯊꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯦ. ꯅꯪ ꯀꯧꯔꯨꯆꯣꯅ ꯂꯥꯛꯏꯅꯦ ꯑꯩꯒꯤꯁꯦ. ꯀꯔꯤ, ꯏꯃꯥꯕꯣ? ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯗꯤ ꯏꯇꯥꯎ ꯊꯨꯅ ꯆꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯗꯨꯅ ꯑꯊꯧꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯕꯗ ꯑꯊꯧꯕꯒꯤ ꯃꯃꯥꯗꯨ ꯃꯥꯡꯒꯣꯜ ꯙꯥꯔꯤꯗꯒꯤ ꯑꯣꯟꯊꯕꯗꯨꯗ ꯃꯃꯤꯠꯇꯨ ꯅꯨꯡꯅ ꯁꯨꯖꯤꯟꯕꯗꯒꯤ ꯁꯣꯛꯂꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯃꯥꯏꯕ ꯑꯃꯁꯨ ꯃꯃꯥꯕꯨ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯊꯧꯕꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ. ꯏꯃꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯃꯥꯏꯕꯗꯨꯅ ꯑꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯅꯃꯥꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ. ꯃꯃꯤꯠꯇ ꯁꯣꯛꯈꯤꯕꯁꯤꯗ ꯃꯃꯤꯠꯁꯦ ꯄꯥꯡꯕ ꯅꯨꯡꯉꯥꯏꯇꯅ ꯇꯧꯔꯤꯕꯅꯤ. ꯇꯞꯅ ꯐꯔꯛꯀꯅꯤꯗ. ꯑꯊꯧꯕꯅ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨ ꯆꯠꯈ꯭ꯔꯦ. ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯊꯧꯕꯒꯤ ꯃꯃꯥꯗꯤ ꯐꯒꯠꯂꯛꯄ ꯂꯩꯔꯝꯗꯦ. ꯃꯃꯤꯠꯇꯨ ꯅꯨꯡꯅ ꯁꯨꯖꯤꯟꯈꯤꯕꯗꯨꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯤꯠꯁꯨ ꯎꯁꯤꯜꯂꯛꯇ꯭ꯔꯦ. ꯑꯊꯧꯕꯒ ꯃꯄꯥ ꯆꯥꯎꯔꯦꯜꯒꯅ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯀꯌꯥ ꯑꯃ ꯀꯧꯗꯨꯅ ꯑꯊꯧꯕꯒꯤ ꯃꯃꯥꯕꯨ ꯂꯥꯌꯦꯡꯍꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯝꯗꯦ. ꯃꯃꯥꯅ ꯑꯗꯨꯝꯅ ꯃꯃꯤꯠ ꯎꯗꯅ ꯂꯩꯔꯛꯄꯗꯨꯗꯗꯤ ꯑꯊꯧꯕꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃꯗꯤ ꯑꯊꯧꯕꯅ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯐꯝꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯍꯜ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ. ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯆꯥꯎꯔꯕ ꯍꯨꯏ 3 ꯑꯃꯁꯨ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ. ꯃꯗꯨ ꯎꯕꯗ ꯑꯊꯧꯕꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ. ꯑꯍꯜ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯑꯥꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯗꯒꯤꯅꯤ. ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯏ. ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯊꯧꯕꯅ ꯃꯃꯥꯅ ꯃꯃꯤꯠ ꯎꯗꯅ ꯂꯩꯔꯛꯄꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯝꯃꯤ. ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯅ ꯑꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯃꯤꯠꯇꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ. ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯥꯕꯣ? ꯏꯃꯨꯡꯗ ꯆꯪꯁꯤ. ꯏꯃꯥꯗꯤ ꯏꯃꯨꯡꯗ ꯂꯩ. ꯍꯣꯏ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯍꯜ ꯑꯗꯨꯒ ꯑꯊꯧꯕꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ. ꯏꯄꯨ, ꯆꯪꯂꯛꯎ. ꯏꯃꯨꯡꯗ ꯆꯥꯎꯔꯦꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ.
Ahal adu ubada Chaurelna athubada sumna hanglai. Bungo, ahal asidi kanano? Mafamsida kaidabu changlaklibano? Baba, imagi mitse ahal asina yengbige hai. Oh, adu oiri, yani, sida changbiro. Asi haiduna Chaurelna ahal adu kausinduna magi nupigi mamittu yenghalami. Ahal aduna nupidugi mamittu yenglaba matungda asumna hairai. Mahaki mamitse amuk hana uraknaba upay amadi lay. Adubu madu araiba thabakti nate. Ahal adugi wadu taraga athawbana patkhumlai. Phanalupu oirasu upaydo aingonda amuk haibiyo. Ai soidana pangthokjage. Athawbagi wadu taraga ahal aduna asumna hairai. Aina lariba ching asidagi nongmagi lambi chatlaba matung layna pikthana hauba mafam ama thengnagani. Mafam aduda laisang macha ama lairongani. Laisang adugi matonda langtrik langba nung ama laibani. Numitna nung aduda yaibada nung adudagi maikai marida mangal kapthokpani. Mangal aduna kapli mafamsing aduda asum yengmada usiak makol ama thengnagani. Nahakna usiak makol ado lauruba ngamlabadi nangi magi mitse soidana ugani. Ahal adugi wadu taraba matung athawbana asumna hairai. Phare dudi ai hayengmak mafam aduda chatnaba thorang tawraki. Phare phare mangol oyo adudi ai amuk chatlage ko. Hoi bu. Asumna numittu hokri mathangi numitni athawbana purilgi manakta laktuna wari pumatam laba matung asumna hairami. Ito ai ngarangi ahal aduna haiba mafamda aduda chatlukige. Aina chakringayda imaga papagado nangna khara yengsinbiramo. Hoi itaw. Chalukige ko itaw. Asi hairamlaga athawba ahal aduna haiba mafamda tamna asum laklami. Asum lakpana ahal adugi leifam ching adu yausilakli. Ahal aduna haibadubu ching asida thoklaga nongmagi lambi changkini haibaniko. Phare ai leptabi hekta chalage. Asi khanduna mahak leptana umang wamang kaya malanduna asum laklami. Mahakna sum leptana lakpana mathangi numitta ahal aduna haiba layna pikthana hauba mafam adu yaurami. Mafam adu yaurabada athawbana ahal aduna haiba laisang masa adugi manakta changsinduna langtrik lang manung adu yenglami. Oh, ahal aduna haiba langtrik lang manungdo sida lairedana. Adudi ai nung asida kapthorako mangalsing asigi mapada chattuna usiak makolada hekta thiruraki. Asi khanduna mahakna nung adudai kapthorakliba mangalsing adugi maikaida chattuna usiak makoladu thirami. Phana kuina thiriba matung phangladuna mahakna usiak makoladu lauktharaga puduna laklami. Hausikti usiak makol asi phanglabanina ai yumda amuk halage. Asi khanduna athawbana usiak makol adu puduna lakpa haurami. Mahakna sum lakpada umang amasu phauduna laklami. Umang adu yaubada mahak wabanasu loire aduga numisu tasinkre. Numisu tasinkibaga wasu wabaga athawbadu umangi maya yaurakpa dwaida lambi lamang narami. Lambi sidi onara male. Aina yumdagi lakibadadi pukri asi thengnadabani. Haidi kanada hangi tawrisidi. Asi khanduna mahakna umang adugi maikai khudimakta koyeng yenglami. Mahakna sum yengkibada laptakna khangpoksang amadagi maingal thorakpadu urami. Oh, ada khangpoksang amadi leire. Asi changlaga hekta hangduraki. Asi khanduna athawbana khangpoksang adu tamna laklami aduga thongnu thilami. Mahakna thong thinbadu taraduna hanubi matholakduna thongda hangdorai aduga asumna hanglai. Bungo, nang mafamsida kaidoba lakpano? Abo, aisi lambi lamangdana mafam asida changlakpani. Oh, adu nangbu kadaida chakadabano? Abo, aise melaikhulda chakadabani. Adudine tu aada uribasing ase lanthoklaga dum tarabani. Abo, yam nungaijare. Adudi ai amuk chalukige. Asi haiduna athawba khangpoksang adudagi tholakli
ꯍꯟꯅꯨꯕꯤꯗꯨꯅ ꯑꯊꯧꯕꯕꯨ ꯑꯃꯨꯛ ꯈꯥꯝꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯉꯥꯏꯈꯣ, ꯅꯪ ꯌꯥꯝ ꯋꯥꯅꯁꯨ ꯎꯔꯤ꯫ ꯑꯗꯨꯗꯅꯦ ꯉꯁꯤꯗꯤ ꯑꯕꯣꯛꯀꯤ ꯌꯨꯝꯁꯤꯗ ꯄꯣꯊꯥꯈ꯭ꯔꯣ, ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯆꯠꯂꯣ꯫ ꯍꯟꯅꯨꯕꯤꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯊꯧꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯟꯅꯨꯕꯤꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯊꯧꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯑꯊꯧꯕꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯊꯧꯕꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯂꯣꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯛ ꯆꯥꯅ ꯑꯊꯧꯕꯅ ꯍꯟꯅꯨꯕꯤꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯕꯣ, ꯃꯥꯗꯤ ꯀꯅꯥꯅꯣ? ꯑꯣ, ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅꯤ꯫ ꯃꯃꯤꯡꯅꯅꯦ ꯊꯥꯖꯃꯥꯟꯕꯤ ꯀꯧꯏ꯫ ꯑꯗꯨ ꯅꯪꯕꯨ ꯃꯦꯂꯩꯀꯨꯜꯗꯒꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ? ꯑꯕꯣ, ꯑꯩꯁꯦ ꯃꯦꯂꯩꯀꯨꯜꯒꯤ ꯊꯧꯄꯨꯕ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯧꯕꯅ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯍꯟꯅꯨꯕꯤꯗꯨꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯅꯪꯕꯨ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ? ꯑꯗꯣ ꯅꯪꯕꯨ ꯅꯣꯏ ꯄꯥꯕꯒꯤ ꯃꯔꯨꯞ ꯁꯥꯖꯧꯗꯨ ꯈꯪꯕ꯭ꯔꯣ? ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ? ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯩꯕꯣ꯫ ꯑꯕꯣ, ꯅꯪ ꯈꯨꯔꯥ ꯁꯥꯖꯧ ꯈꯪꯕ꯭ꯔꯣ? ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯗꯤ ꯍꯦꯟꯊꯣꯏꯕꯤ ꯀꯧꯕꯅꯤ꯫ ꯑꯣ, ꯍꯦꯟꯊꯣꯏꯕꯤ ꯍꯥꯏꯕ? ꯑꯗꯣ ꯃꯥꯗꯤ ꯂꯨꯍꯣꯡꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ? ꯑꯊꯧꯕ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏ ꯄꯥꯕꯒ ꯈꯨꯔꯥ ꯁꯥꯖꯧꯒ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯑꯩꯒ ꯍꯦꯟꯊꯣꯏꯕꯤꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯄꯨꯔꯦꯜꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯄꯨꯔꯦꯜꯗꯣ ꯂꯥꯏꯔꯖꯔꯕꯁꯨ ꯃꯤꯗꯤ ꯌꯥꯝꯅ ꯐꯕꯅꯤ꯫ ꯍꯣꯏ, ꯑꯗꯨꯕꯨꯅꯦ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯗꯨꯗꯤ ꯃꯇꯥꯡ ꯃꯇꯝꯅꯅꯦ ꯑꯍꯣꯡꯕ ꯑꯗꯨꯝ ꯂꯥꯛꯆꯅꯤꯗ꯫ ꯍꯣꯏ ꯑꯕꯣ꯫ ꯐꯔꯦ, ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯊꯪꯅꯕ ꯀꯥꯁꯤꯗꯅꯤ ꯏꯁꯨ ꯅꯨꯄꯤꯗ ꯅꯪꯒꯤ ꯄꯣꯊꯥꯐꯝꯗꯣ ꯇꯥꯛꯍꯜꯂꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯒ ꯑꯊꯧꯕꯒ ꯊꯪꯅꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯀꯥꯗꯨꯗ ꯆꯪꯂꯛꯄꯗ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯑꯃꯗꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯊꯧꯕꯅ ꯊꯥꯖꯃꯥꯟꯕꯤꯗ ꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯊꯥꯖꯃꯥꯟꯕꯤ, ꯁꯤꯗ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜꯒ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯒ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯁꯤ ꯐꯤꯔꯣꯜꯁꯤꯔꯥ? ꯀꯩꯅꯣꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯍꯟꯅꯨꯕꯤꯗꯨ ꯐꯠ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯁꯤꯔꯣ? ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯁꯥꯅ ꯁꯥꯟꯅꯔꯝꯕꯒꯤꯅꯤ꯫ ꯃꯣꯏꯗꯣ ꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯑꯣ, ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯕꯣꯏꯔꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯎꯃꯪꯁꯤꯗ ꯅꯨꯄꯤ ꯉꯥꯛꯇ ꯅꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯤꯁꯤꯕꯨ ꯀꯤꯗ꯭ꯔꯣ? ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣꯗ? ꯏꯆꯥ ꯅꯨꯄꯥ, ꯏꯁꯨ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯣ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯕ? ꯍꯟꯅꯨꯕꯤꯗꯨ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯃꯈꯣꯏꯗꯣ ꯀꯩꯅꯣ, ꯑꯣ, ꯏꯁꯨ ꯅꯨꯄꯤ ꯑꯍꯜꯗꯣ ꯊꯤꯟꯕ ꯆꯠꯈꯤꯕꯅꯤ, ꯍꯌꯦꯡꯗꯤ ꯍꯜꯂꯛꯀꯅꯤ꯫ ꯑꯣ, ꯐꯔꯦ, ꯅꯪ ꯄꯣꯊꯥꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯟꯅꯨꯕꯤꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯊꯧꯕ ꯍꯟꯅꯨꯕꯤꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯆꯤꯡꯅꯕ ꯁꯨꯝ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯍꯟꯅꯨꯕꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯆꯥꯅꯨꯄꯥ, ꯃꯁꯨ ꯅꯨꯄꯥꯁꯨ ꯂꯩ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯤ ꯑꯇꯩ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯗꯦ꯫ ꯑꯗꯨꯒ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯍꯟꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯒꯤ ꯁꯛꯐꯝꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨꯒꯁꯨ ꯏꯈꯦꯟ ꯈꯦꯟꯅꯅ ꯎꯏ꯫ ꯑꯩꯗꯤ ꯊꯥꯖꯃꯥꯟꯕꯤꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯈ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯑꯊꯧꯕꯗꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯊꯧꯕꯒꯤ ꯃꯪꯂꯥꯟꯗ ꯍꯨꯏ ꯑꯆꯧꯕ ꯑꯃꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯖꯃꯥꯟꯕꯤ ꯑꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯑꯊꯧꯕꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯑꯊꯧꯕꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯑꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯑꯊꯧꯕ ꯏꯉꯛꯉꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯄꯥꯟꯗ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ, ꯃꯄꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯅ ꯑꯊꯧꯕ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫
ꯑꯊꯧꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯩ ꯃꯐꯝꯁꯤꯗ ꯄꯨꯊꯣꯔꯛꯂꯤꯁꯤꯕꯣ? ꯅꯪꯅ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ? ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯅꯪꯒꯤ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯅꯥꯅ ꯀꯩꯒꯤ ꯍꯥꯠꯇꯣꯏꯅꯣ? ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤꯁꯦ ꯑꯁꯝꯕ ꯍꯅꯨꯕꯤ ꯅꯠꯇꯤꯌꯦ, ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯕ ꯍꯅꯨꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯁꯥꯁꯦ ꯁꯤꯕ ꯅꯥꯏꯗꯅ ꯑꯗꯨꯝ ꯍꯤꯡꯂꯒ ꯂꯩꯅꯕ ꯃꯤ ꯍꯥꯠꯂꯒ ꯏꯗꯣ ꯂꯥꯏ ꯐꯠꯇꯕꯗ ꯑꯗꯨꯝ ꯀꯠꯄꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯅꯪꯒꯤ ꯈꯨꯡꯒꯪꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯕꯗꯤ ꯍꯅꯨꯕꯤꯁꯤꯅ ꯑꯩꯈꯣꯏꯅꯤꯃꯛ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ꯫ ꯑꯥꯗ ꯎꯔꯤꯕꯁꯤꯡ ꯑꯁꯦ ꯂꯥꯟꯊꯣꯛꯂꯒ ꯃꯤ ꯂꯩꯈꯣꯜ ꯇꯥꯔꯕꯅꯤ꯫ ꯑꯊꯧꯕ ꯊꯥꯖꯃꯥꯟꯕꯤꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯗꯣ ꯍꯅꯨꯕꯤ ꯑꯁꯤ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯕ ꯍꯅꯨꯕꯤꯅꯦꯁꯨ ꯍꯥꯏꯔꯦ, ꯑꯗꯨꯒ ꯃꯤꯁꯨ ꯍꯥꯠꯂꯒ ꯏꯗꯣ ꯂꯥꯏ ꯐꯠꯇꯕꯗ ꯀꯠꯂꯦ ꯍꯥꯏꯔꯁꯨ ꯅꯪꯗꯤ ꯍꯅꯨꯕꯤꯁꯤꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕ? ꯊꯥꯖꯃꯥꯟꯕꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯍꯅꯨꯕꯤꯁꯤꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ, ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯆꯠꯂꯣ, ꯅꯪ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯊꯥꯖꯃꯥꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯊꯧꯕꯅ ꯊꯥꯖꯃꯥꯟꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ꯫ ꯑꯩ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ, ꯑꯗꯨꯅ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯉꯁꯤ꯫ ꯃꯁꯤꯃꯇꯪꯗꯤ ꯅꯪ ꯌꯥꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯑꯊꯧꯕꯅ ꯀꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗꯒꯤ ꯊꯥꯖꯃꯥꯟꯕꯤꯁꯨ ꯌꯥꯔꯗꯨꯅ ꯑꯊꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯃꯦꯂꯩꯈꯣꯜꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯂꯩꯈꯣꯜ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯥꯖꯃꯥꯟꯕꯤꯅ ꯑꯊꯧꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ, ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯕꯗꯤ ꯃꯤꯅ ꯑꯩꯕꯨ ꯀꯩ ꯍꯥꯏꯅꯈꯤꯅꯤ? ꯅꯪꯅ ꯇꯁꯦꯡꯅ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯕꯗꯤ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯗ ꯍꯥꯟꯅ ꯍꯥꯏꯔꯨꯀꯣ, ꯑꯗꯨꯒ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯁꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯕꯨ ꯃꯐꯝ ꯑꯃ ꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯣ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯅꯪ ꯄꯨꯔꯒ ꯆꯪꯕꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏ꯫ ꯃꯗꯨ ꯐꯅ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯆꯠꯂꯣ, ꯏꯃꯥꯒ ꯄꯥꯕꯒꯗ ꯍꯥꯟꯅ ꯍꯥꯏꯔꯨꯔꯣ, ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯃꯣ꯫ ꯑꯩ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯒ ꯂꯩꯖꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯊꯥꯖꯃꯥꯟꯕꯤꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯊꯧꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯄꯨꯔꯦꯜꯗ ꯍꯥꯏꯔꯒ ꯅꯪꯒꯤ ꯂꯩꯐꯝ ꯑꯃ ꯁꯤꯜꯍꯜꯂꯒꯦ꯫ ꯑꯗꯣ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯂꯥꯛꯄ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯍꯣꯏ, ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯅꯕ ꯄꯣꯠꯁꯛ ꯑꯃꯇꯪꯗꯤ ꯄꯤꯔꯝꯃꯣ꯫ ꯄꯣꯠꯁꯛꯇꯨꯒ ꯂꯣꯏꯅꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯧꯕꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯊꯥꯖꯃꯥꯟꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯈꯨꯗꯣꯞꯇ ꯄꯤꯔꯕ ꯃꯇꯨꯡ ꯑꯊꯧꯕꯅ ꯊꯥꯖꯃꯥꯟꯕꯤ ꯄꯨꯗꯨꯅ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯑꯊꯧꯕꯅ ꯍꯥꯏꯕꯗꯒꯤ ꯄꯨꯔꯦꯜꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯅꯛꯅꯅ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯊꯥꯖꯃꯥꯟꯕꯤꯒꯤ ꯂꯩꯐꯝ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤꯒꯤ ꯂꯩꯐꯝ ꯁꯤꯜꯂꯕ ꯃꯇꯨꯡ ꯄꯨꯔꯦꯜꯅ ꯑꯊꯧꯕꯗ ꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯏꯇꯥꯎ, ꯅꯪꯅ ꯅꯨꯄꯤꯁꯦ ꯁꯤꯗ ꯊꯝꯂꯝꯗꯣꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯊꯧꯕꯅ ꯄꯨꯔꯦꯜꯗ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ, ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯄꯨꯔꯦꯜꯅ ꯑꯊꯧꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯊꯥꯖꯃꯥꯟꯕꯤꯁꯦ ꯁꯤꯗ ꯂꯩꯖꯔꯨꯁꯅꯨ꯫ ꯑꯩ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠꯇꯣ ꯍꯪꯍꯜꯂꯨꯔꯒꯦ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩ ꯏꯃꯥꯒꯤ ꯃꯃꯤꯠ ꯎꯔꯛꯅꯕ ꯎꯆꯦꯛ ꯃꯈꯣꯜ ꯑꯁꯦ ꯑꯍꯜ ꯑꯗꯨꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯔꯨꯒꯦ, ꯑꯗꯨꯒ ꯑꯍꯜ ꯑꯗꯨ ꯄꯨꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯒꯦ, ꯑꯗꯨꯒ ꯏꯃꯥꯒ ꯄꯥꯕꯒꯗꯁꯨ ꯊꯥꯖꯃꯥꯟꯕꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯍꯥꯏꯔꯒꯦ꯫ ꯍꯥꯏꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯑꯊꯧꯕꯅ ꯎꯆꯦꯛ ꯃꯈꯣꯜ ꯑꯗꯨ ꯄꯨꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯕ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯍꯜ ꯑꯗꯨꯅ ꯎꯆꯦꯛ ꯃꯀꯣꯜ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯇꯧꯗꯨꯅ ꯍꯤꯗꯥꯛ ꯁꯦꯝꯂꯕ ꯃꯇꯨꯡ ꯑꯊꯧꯕꯒꯤ ꯃꯃꯥꯒꯤ ꯃꯃꯤꯠꯇ ꯍꯥꯞꯂꯝꯃꯤ꯫ ꯍꯤꯗꯥꯛ ꯑꯗꯨ ꯍꯦꯛ ꯍꯥꯞꯄꯒ ꯈꯨꯗꯛ ꯑꯗꯨꯗ
ꯑꯊꯧꯕꯒꯤ ꯃꯃꯥꯗꯨ ꯃꯃꯤꯠ ꯎꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯊꯧꯕꯒꯤ ꯃꯃꯥꯅ ꯑꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤꯅꯦ ꯏꯃꯥꯁꯨ ꯃꯤꯠ ꯎꯔꯕꯅꯤꯅ ꯅꯪ ꯈꯨꯔꯥ ꯁꯥꯖꯧꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯕꯤꯒ ꯅꯪꯒ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤꯀꯣ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯩꯗꯤ ꯑꯊꯧꯕꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯍꯜ ꯑꯗꯨꯅ ꯑꯊꯧꯕꯒꯤ ꯃꯑꯣꯡꯗꯨ ꯍꯥꯏꯐꯦꯠ ꯈꯪꯂꯗꯨꯅ ꯋꯥꯗꯣ ꯐꯠꯊꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯨꯡꯉꯣ ꯅꯃꯥꯁꯦ ꯍꯧꯖꯤꯛꯇ ꯐꯕꯗ ꯉꯥꯏꯔꯤ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯍꯥꯏꯔꯣꯀꯣ ꯅꯃꯥꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯄꯣꯊꯥꯖꯈꯤꯁꯅꯨ ꯍꯣꯏ ꯏꯄꯨ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯆꯥꯎꯔꯦꯜꯅ ꯑꯍꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯄꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯑꯃꯃꯝ ꯑꯗꯨꯝ ꯃꯥꯡꯂꯤꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯐꯔꯅꯤ ꯀꯨꯏꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜꯗꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯎꯃꯪ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪꯗ ꯊꯥꯖꯃꯥꯟꯕꯤꯗꯨ ꯑꯊꯧꯕꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯍꯅꯨꯕꯤꯗꯨꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯍꯩ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯊꯥꯖꯃꯥꯟꯕꯤꯒꯤ ꯂꯩꯐꯝ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯒ ꯊꯥꯖꯃꯥꯟꯕꯤꯕꯨ ꯍꯨꯏ ꯑꯆꯧꯕ ꯑꯃ ꯑꯣꯜꯍꯜꯂꯝꯃꯤ ꯑꯗꯨꯒ ꯎꯃꯪꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯄꯨꯔꯛꯂꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯁꯨꯝꯅ ꯍꯅꯨꯕꯤꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯍꯨꯏ ꯑꯣꯜꯍꯟꯗꯨꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯕ ꯃꯇꯨꯡ ꯍꯅꯨꯕꯤꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯗꯒꯤ ꯑꯊꯧꯕꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯔꯒ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯕꯤ ꯃꯥꯏꯕꯤ ꯁꯥꯗꯨꯅ ꯃꯦꯂꯩꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯦꯂꯩꯈꯨꯜꯗ ꯂꯥꯛꯂꯤꯕꯁꯤ ꯁꯥꯖꯧꯒꯤ ꯃꯌꯨꯝꯗ ꯁꯥꯖꯧꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯟꯊꯣꯏꯕꯤꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯁꯥꯖꯧꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯅꯥꯝꯇ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯍꯅꯨꯕꯤꯗꯨꯅ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯕꯤ ꯃꯥꯏꯕꯤ ꯁꯥꯗꯨꯅ ꯆꯪꯂꯝꯃꯤ ꯍꯅꯨꯕꯤꯗꯨ ꯆꯪꯂꯛꯄ ꯎꯕꯗ ꯍꯦꯟꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯑꯕꯣꯛ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯅꯨꯕꯤꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯕꯦꯝꯃ ꯑꯩꯁꯦ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯂꯣꯏꯅ ꯍꯥꯏꯕ ꯉꯝꯕ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯕ ꯃꯥꯏꯕꯤꯅꯦ ꯑꯗꯨ ꯅꯪꯕꯨ ꯅꯪꯒꯤ ꯈꯨꯕꯥꯛ ꯃꯌꯤꯒ ꯌꯦꯡꯅꯤꯡꯗꯕ꯭ꯔꯣ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯕꯤꯅꯤ ꯍꯥꯏꯕ ꯌꯦꯡꯅꯤꯡꯉꯦ ꯑꯕꯣꯛ ꯑꯗꯨ ꯅꯪꯗꯤ ꯀꯔꯤ ꯌꯦꯡꯒꯗꯧꯔꯤꯕ ꯑꯕꯣꯛ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯄꯨꯔꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯑꯗꯣ ꯑꯩꯒꯤ ꯏꯄꯥꯅꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯊꯧꯕꯗ ꯑꯩꯕꯨ ꯊꯥꯖꯅꯕ ꯍꯣꯠꯅꯩ ꯑꯗꯣ ꯑꯩꯒ ꯄꯨꯔꯦꯜꯒ ꯊꯨꯡꯅꯒꯗ꯭ꯔꯥ ꯊꯨꯡꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯕꯣꯛꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯑꯗꯣ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯕꯗꯤꯅꯦ ꯑꯩꯅ ꯈꯨꯗꯣꯞ ꯑꯃ ꯄꯨꯔꯛꯏ ꯃꯁꯤꯕꯨ ꯍꯦꯛ ꯁꯤꯔꯕ ꯅꯪꯒ ꯅꯨꯄꯥꯗꯨꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤꯕꯣ ꯍꯣꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯤꯗꯨꯅ ꯑꯊꯧꯕꯒꯤ ꯈꯨꯗꯣꯞꯇꯨ ꯄꯨꯊꯣꯔꯛꯂꯒ ꯍꯦꯟꯊꯣꯏꯕꯤꯗ ꯁꯤꯍꯜꯂꯝꯃꯤ ꯈꯨꯗꯣꯞ ꯑꯗꯨ ꯍꯦꯛ ꯁꯤꯕꯒ ꯍꯦꯟꯊꯣꯏꯕꯤ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯊꯧꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯍꯦꯟꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯕꯣꯛ ꯑꯊꯧꯕ ꯍꯥꯏꯕꯅꯤ ꯍꯅꯨꯕꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤꯗꯅ ꯁꯦꯁꯦ ꯁꯤꯒꯤ ꯂꯩꯁꯦ ꯑꯊꯧꯕꯗ ꯃꯅꯝ ꯅꯝꯍꯜꯂꯨꯁꯨ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯅꯨꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯊꯧꯕꯗꯨ ꯃꯃꯥꯒꯤ ꯐꯤꯕꯝꯅ ꯊꯥꯖꯃꯥꯟꯕꯤ ꯋꯥꯐꯝꯗꯨ ꯍꯥꯏꯕ ꯌꯥꯗꯕꯗꯨ ꯊꯥꯖꯃꯥꯟꯕꯤꯗ ꯈꯪꯍꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯊꯝꯂꯝꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯊꯥꯖꯃꯥꯟꯕꯤꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯊꯥꯖꯃꯥꯟꯕꯤ ꯂꯩꯔꯝꯗꯕꯗꯨꯗ ꯑꯊꯧꯕꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯐꯅ ꯀꯨꯏꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯊꯤꯔꯕꯁꯨ ꯊꯥꯖꯃꯥꯟꯕꯤꯗꯤ ꯐꯪꯂꯝꯗꯦ ꯊꯥꯖꯃꯥꯟꯕꯤ ꯐꯪꯗ꯭ꯔꯕꯗ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯌꯥꯝꯅ ꯋꯥꯅ ꯍꯜꯂꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯁꯨ ꯍꯅꯨꯕꯤꯗꯨꯅ ꯄꯤꯔꯝꯕ ꯂꯩ ꯑꯗꯨ ꯄꯨꯗꯨꯅ ꯑꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯦꯟꯊꯣꯏꯕꯤ ꯂꯥꯛꯄꯗꯨ ꯑꯊꯧꯕꯒꯤ ꯃꯃꯥꯅꯁꯨ ꯎꯔꯝꯃꯤ ꯃꯃꯥꯗꯤ ꯍꯦꯟꯊꯣꯏꯕꯤ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯖꯩ ꯍꯦꯟꯊꯣꯏꯕꯤꯅ ꯑꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯊꯧꯕ ꯏꯆꯦ ꯁꯤꯒꯤ ꯂꯩꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯝꯇ ꯅꯝꯃꯨꯅꯦ ꯑꯊꯧꯕꯗꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯋꯥꯈꯜꯗ ꯍꯦꯟꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ ꯑꯊꯧꯕꯒꯤ ꯃꯃꯥꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯤ ꯍꯦꯟꯊꯣꯏꯕꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯏꯆꯦ ꯁꯤꯒꯤ ꯂꯩꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ
ꯃꯅꯝꯇ ꯅꯝꯃꯣ ꯍꯥꯏꯕ? ꯑꯊꯧꯕꯅ ꯊꯋꯥꯁꯥꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯦꯟꯊꯣꯏꯕꯤ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯔꯦ, ꯑꯗꯨꯅꯅꯦ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯍꯥꯛꯇ ꯂꯩꯒꯦ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯑꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯑꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯍꯥꯏꯖꯕꯁꯤꯗ꯫ ꯃꯃꯥꯅ ꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯊꯧꯕꯁꯨ ꯃꯃꯥꯒꯤ ꯌꯦꯡꯂꯒ ꯍꯦꯟꯊꯣꯏꯕꯤꯒꯤ ꯂꯩ ꯑꯗꯨ ꯂꯧꯔꯒ ꯃꯅꯝ ꯅꯝꯂꯝꯃꯤ꯫ ꯂꯩ ꯑꯗꯨ ꯃꯅꯝ ꯍꯦꯛ ꯅꯝꯕꯒ ꯈꯨꯗꯛ ꯑꯗꯨꯗ ꯊꯥꯖꯃꯥꯃꯤ ꯀꯥꯎꯈꯤꯗꯨꯅ ꯈꯪꯍꯧꯗꯅ ꯃꯍꯥꯛꯁꯨ ꯍꯦꯟꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯗꯨꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯊꯧꯕꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯟꯊꯣꯏꯕꯤꯒ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯑꯊꯧꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯃꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯔꯦꯜꯁꯨ ꯄꯥꯎꯗꯨ ꯇꯥꯔꯗꯨꯅ ꯑꯊꯧꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯅ ꯑꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯩꯒ ꯍꯦꯟꯊꯣꯏꯕꯤꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅꯗꯤ ꯅꯪꯅ ꯊꯥꯖꯃꯥꯃꯤꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅ ꯑꯐꯕ ꯅꯨꯃꯤꯠꯀ ꯌꯦꯡꯗꯅ ꯇꯧꯔꯨꯔꯦ꯫ ꯑꯊꯧꯕꯗꯤ ꯊꯥꯖꯃꯥꯃꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯀꯅꯥꯅꯣ? ꯊꯥꯖꯃꯥꯃꯤ ꯍꯥꯏꯕꯣ? ꯑꯩ ꯊꯥꯖꯃꯥꯃꯤ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯍꯦꯟꯊꯣꯏꯕꯤ ꯈꯛꯇꯅꯤ꯫ ꯑꯊꯧꯕꯒꯤ ꯋꯥꯗꯨꯗ ꯄꯨꯔꯦꯜ ꯏꯪꯉ ꯉꯛꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯤꯁꯨ ꯄꯨꯔꯦꯜꯕꯨ ꯈꯪꯗꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯄꯨꯔꯦꯜ ꯄꯨꯡꯉ ꯉꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅꯤ ꯇꯧꯔꯤꯁꯤꯕꯣ? ꯏꯇꯥꯎꯅ ꯊꯥꯖꯃꯥꯟꯕꯤ ꯃꯁꯛ ꯈꯪꯗ꯭ꯔꯕ, ꯑꯗꯨꯒ ꯍꯦꯟꯊꯣꯏꯕꯤꯅꯁꯨ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ? ꯑꯩ ꯄꯥꯎꯁꯦ ꯊꯥꯖꯃꯥꯟꯕꯤꯗ ꯇꯝꯂꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯄꯨꯔꯦꯜꯗꯨ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯊꯧꯕꯅꯁꯨ ꯍꯥꯏꯗꯕꯅ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯊꯥꯖꯃꯥꯟꯕꯤ ꯂꯩꯔꯝꯗꯕꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯏꯇꯥꯎ ꯑꯊꯧꯕꯒꯤ ꯄꯥꯎꯗꯣ ꯃꯥꯅ ꯍꯥꯟꯅ ꯇꯥꯔꯕ ꯖꯥꯠꯂꯥ? ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩ ꯊꯤꯔꯨꯗꯕ ꯌꯥꯗꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯗꯅ ꯇꯣꯛꯄ ꯇꯥꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯄꯨꯔꯦꯜꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯇꯩꯗ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡ ꯐꯪꯗ꯭ꯔꯗꯨꯅ ꯎꯃꯪꯂꯣꯝꯗꯁꯨ ꯆꯠꯇꯨꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯑꯁꯨꯝ ꯊꯤꯔꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯁꯤ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯅ ꯍꯦꯟꯅ ꯆꯨꯝꯃꯝꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯞꯇꯛꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯥꯏꯗꯒꯤꯅꯣ ꯑꯉꯥꯡ ꯑꯃ ꯀꯞꯂꯤꯕꯁꯤꯕꯣ? ꯑꯁꯤ ꯈꯟꯗꯨꯅ ꯄꯨꯔꯦꯜꯅ ꯑꯉꯥꯡ ꯀꯞꯄ ꯃꯥꯏꯀꯩꯗꯨ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡ ꯊꯥꯖꯃꯥꯟꯕꯤꯗꯨ ꯑꯉꯥꯡ ꯑꯃ ꯄꯝꯂꯒ ꯎꯃꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯨꯔꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯖꯃꯥꯟꯕꯤ, ꯉꯥꯏꯈꯣ, ꯀꯥꯏꯗꯣ ꯅꯪ ꯆꯠꯂꯤꯗꯨꯕꯣ? ꯑꯉꯥꯡ ꯑꯗꯨꯅ ꯀꯅꯥꯅꯣ? ꯑꯩꯕꯨ ꯚꯥꯞ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ꯫ ꯆꯠꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯁꯥꯁꯤꯟꯅꯕꯤ ꯊꯥꯖꯃꯥꯟꯕꯤꯅꯤ꯫ ꯄꯨꯔꯦꯜꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯆꯞ ꯂꯦꯞꯂꯝꯃꯤ, ꯑꯗꯨꯒ ꯍꯟꯅꯨꯕꯤꯗꯨꯒꯤ ꯁꯛꯇꯝ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯄꯨꯔꯦꯜ ꯏꯪꯉ ꯉꯛꯅ ꯀꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯊꯥꯖꯃꯥꯟꯕꯤ ꯅꯠꯇ꯭ꯔꯣ? ꯀꯅꯥꯅꯣ ꯅꯪꯕꯣ? ꯍꯟꯅꯨꯕꯤꯗꯨꯅ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯁꯦ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯕ ꯍꯟꯅꯨꯕꯤ ꯑꯃꯅꯤ꯫ ꯑꯩꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯑꯣꯟꯅꯤꯡꯕ ꯁꯛꯇꯝ ꯑꯃ ꯍꯦꯛꯇ ꯑꯣꯟꯕ ꯉꯝꯃꯤ꯫ ꯃꯦꯂꯩꯀꯣꯜꯗꯒꯤ ꯑꯉꯥꯡ ꯍꯦꯛ ꯍꯦꯛ ꯃꯥꯡꯂꯤꯕꯗꯨꯁꯨ ꯑꯩꯅꯅꯤ꯫ ꯍꯟꯅꯨꯕꯤꯗꯨꯒꯤ ꯋꯥꯗꯨꯗ ꯄꯨꯔꯦꯜꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯀꯔꯤ? ꯃꯦꯂꯩꯀꯣꯜꯗ ꯑꯉꯥꯡ ꯍꯦꯛ ꯍꯦꯛ ꯃꯥꯡꯂꯤꯕꯁꯤ ꯅꯪꯅꯅꯤ ꯍꯥꯏꯕ? ꯅꯪꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯀꯔꯤꯒꯤ ꯄꯨꯔꯤꯕ? ꯑꯗꯨꯒ ꯃꯦꯂꯩꯀꯣꯜꯗꯒꯤ ꯄꯨꯔꯤꯕꯅ ꯀꯔꯤꯒꯤ? ꯅꯪ ꯃꯔꯝꯗꯣ ꯈꯪꯅꯤꯡꯕ꯭ꯔꯣ? ꯈꯪꯅꯤꯡꯉꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯒꯦ ꯇꯥꯎ꯫ ꯂꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯦꯂꯩꯀꯣꯜꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯉꯟꯇꯥ ꯄꯥꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯈꯔ ꯂꯩꯔꯒ ꯏꯆꯥꯅꯨꯄꯤꯅ ꯃꯤꯔꯣꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯃꯔꯜ ꯃꯊꯨꯝ ꯑꯃꯠꯇꯁꯨ ꯊꯝꯂꯝꯗꯦ꯫ ꯑꯗꯨꯅ
ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯑꯉꯥꯡ ꯎꯅꯕ ꯂꯥꯛꯄ ꯃꯥꯏꯕꯤ ꯁꯥꯗꯨꯅ ꯑꯩ ꯃꯤꯂꯩꯈꯨꯜꯗ ꯆꯪꯈꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯑꯉꯥꯡ ꯎꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯅ ꯃꯥ ꯁꯤꯔꯅꯤ ꯈꯪꯖꯕꯒꯨꯝ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯊꯥꯖꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯁꯨ ꯑꯩꯒꯨꯝꯅ ꯋꯥꯒꯅꯤ, ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯊꯝꯕꯤꯒꯅꯨ꯫ ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯄꯥꯝꯗꯦ." ꯋꯥꯐꯝꯁꯦ ꯍꯥꯏꯔꯝꯂꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯕ ꯃꯇꯨꯡ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥꯖꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯉꯥꯡ ꯎꯅꯕ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅꯗꯤ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯉꯥꯡ ꯎꯅꯕ ꯂꯥꯛꯄ ꯃꯥꯏꯕꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯖꯧꯒꯤ ꯅꯨꯄꯤꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯖꯈꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤꯉꯩꯗ ꯇꯥꯟꯖꯥꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤꯒ ꯁꯥꯖꯧꯒꯤ ꯃꯆꯥꯒ ꯑꯣꯟꯊꯣꯛꯅꯈꯤꯕꯅꯤ꯫ ꯍꯅꯨꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯗꯤ ꯍꯦꯟꯊꯣꯏꯕꯤꯁꯤ ꯅꯪꯒꯤ ꯅꯁꯨꯅꯨꯄꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ?" "ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕꯤ ꯊꯥꯖꯃꯥꯟꯕꯤꯗꯣ ꯁꯥꯖꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ ꯍꯥꯏꯗꯅ ꯁꯥꯖꯧꯒꯤ ꯃꯆꯥꯒ ꯑꯣꯟꯊꯣꯛꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯥꯎꯔꯛꯂꯒꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯂꯨꯍꯣꯡꯈꯤꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯊꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯎꯃꯪꯗ ꯂꯥꯛꯈꯤ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤꯗꯣ ꯂꯥꯏꯔꯕ ꯅꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕ ꯈꯪꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯈꯨꯄꯥꯛ ꯃꯩ ꯌꯦꯡꯕꯤ ꯁꯥꯗꯨꯅ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯊꯧꯕꯒꯤ ꯈꯨꯗꯣꯞꯇꯣ ꯑꯩꯅ ꯃꯉꯣꯟꯗ ꯆꯦꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯦꯟꯊꯣꯏꯕꯤꯅ ꯑꯊꯧꯕꯗ ꯑꯩꯅ ꯄꯤꯕ ꯂꯩ ꯑꯗꯨꯒꯤ ꯃꯅꯝꯗꯣ ꯅꯝꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯀꯥꯎꯔꯤꯕꯗꯣ꯫ ꯈꯨꯗꯣꯞꯀ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯃꯍꯩ ꯇꯧꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯀꯅꯥꯅꯁꯨ ꯊꯥꯗꯠꯄ ꯉꯝꯃꯔꯣꯏ꯫ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯂꯩꯔꯅꯤ." ꯄꯨꯔꯦꯜ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯥꯊꯔꯒ ꯍꯅꯨꯕꯤꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯅꯪꯅ ꯃꯤꯂꯩꯈꯨꯜꯗꯒꯤ ꯑꯉꯥꯡ ꯄꯨꯔꯤꯕꯁꯤꯅ ꯀꯔꯤꯒꯤ?" "ꯑꯩꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯂꯩꯈꯨꯜꯗꯒꯤ ꯑꯉꯥꯡ ꯑꯃꯃꯝ ꯄꯨꯔꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯥꯡꯗꯣꯛꯂꯒ ꯏꯁꯨꯅꯨꯄꯤꯕꯨ ꯁꯦꯟꯅꯕ ꯉꯝꯅꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯏꯗꯣ ꯂꯥꯏ ꯐꯠꯇꯕꯗ ꯀꯠꯂꯤꯕꯅꯤ." ꯍꯅꯨꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯑꯣꯏꯔꯝꯂꯕ? ꯑꯩꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯗꯨꯅ ꯈꯪꯍꯟꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯜꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯝ ꯑꯆꯧꯕ ꯑꯃ ꯇꯧꯔꯝꯃꯤ꯫ ꯀꯣꯝꯗꯨ ꯍꯦꯛ ꯇꯧꯕ ꯂꯣꯏꯕꯒ ꯄꯨꯔꯦꯜꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯏꯟꯊꯔꯛꯄꯒꯨꯝ ꯀꯣꯝ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯄꯨꯔꯦꯜ ꯀꯣꯝ ꯑꯗꯨꯗ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕꯒ ꯍꯅꯨꯕꯤꯗꯨꯅ ꯂꯩꯕꯥꯛ ꯈꯣꯠꯆꯤꯟꯗꯨꯅ ꯄꯨꯔꯦꯜꯕꯨ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯅ ꯑꯉꯥꯡꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨ ꯆꯠꯈ꯭ꯔꯕꯗ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯨꯔꯦꯜꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯂꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯤꯡꯗ ꯂꯩꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯍꯨꯏ ꯑꯍꯨꯝꯗꯨ ꯎꯃꯪ ꯑꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯃꯅꯝ ꯅꯝꯗꯨꯅ ꯊꯤꯔꯛꯄꯗ ꯄꯨꯔꯦꯜꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯔꯛꯂꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛꯇꯨ ꯈꯣꯠꯇꯣꯛꯇꯨꯅ ꯄꯨꯔꯦꯜꯕꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯍꯨꯏ ꯑꯍꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯄꯨꯔꯦꯜꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯍꯜ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯅ ꯄꯨꯔꯦꯜꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯍꯅꯨꯕꯤꯗꯨꯒꯤ ꯂꯩꯐꯝꯗꯤ ꯈꯪꯕ꯭ꯔꯥ?" "ꯈꯪꯅꯤ ꯏꯄꯨ, ꯑꯩꯒꯤ ꯃꯔꯨꯞ ꯑꯊꯧꯕꯅ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕꯗ ꯍꯅꯨꯕꯤꯗꯨꯒꯤ ꯂꯩꯐꯝꯁꯨ ꯇꯥꯈꯤꯕꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯣꯡꯉꯥꯜꯂꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯂꯩꯅ ꯄꯤꯛ ꯊꯟꯅ ꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨ꯫ ꯑꯗꯨꯒ ꯂꯥꯏꯁꯪ ꯃꯆꯥꯗꯨꯒꯤ ꯃꯇꯣꯟꯗ ꯌꯥꯎꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯅꯨꯡ ꯑꯗꯨ ꯂꯧꯔꯨꯆꯣ." ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯅ ꯀꯔꯝꯅ ꯅꯨꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯍꯅꯨꯕꯤꯗꯨ ꯍꯥꯠꯄ ꯌꯥꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯦꯜꯅ ꯂꯩꯅ ꯄꯤꯛ ꯊꯟꯅ ꯍꯧꯕ ꯃꯐꯝ ꯑꯗꯨꯗ
ꯌꯥꯝ ꯊꯨꯅ ꯆꯠꯂꯕ ꯃꯇꯨꯡ ꯂꯥꯏꯁꯪ ꯃꯆꯥꯗꯨꯒꯤ ꯃꯇꯣꯟꯗ ꯂꯩꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯅꯨꯡ ꯑꯗꯨ ꯄꯨꯗꯨꯅ ꯍꯅꯨꯕꯤꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯌꯧꯔꯕꯗ ꯄꯨꯔꯦꯜꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗ ꯆꯪꯁꯤꯟꯗꯨꯅ ꯍꯅꯨꯕꯤꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯗꯨ ꯊꯝꯂꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯨꯔꯦꯜꯅ ꯏꯁꯤꯡ ꯑꯀꯪꯕ ꯃꯇꯦꯛ ꯃꯇꯥ ꯈꯔ ꯈꯣꯝꯖꯤꯟꯗꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯅꯨꯡ ꯑꯗꯨ ꯃꯩ ꯊꯥꯔꯝꯃꯤ꯫ ꯅꯨꯡ ꯑꯗꯨ ꯃꯩ ꯊꯥꯕꯗꯨꯗ ꯃꯉꯥꯜ ꯃꯌꯥꯝ ꯑꯃ ꯀꯥꯞꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯉꯥꯜꯁꯤꯡ ꯑꯗꯨꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯁꯥꯗ ꯌꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯅꯨꯡ ꯑꯗꯨꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯃꯉꯥꯜꯁꯤꯡ ꯑꯗꯨ ꯌꯩꯕꯗ ꯈꯨꯗꯛ ꯑꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯍꯦꯛ ꯁꯤꯈꯤꯕꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕ ꯍꯨꯏ ꯑꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯨꯔꯦꯜꯅ ꯉꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯊꯥꯖꯃꯥꯟꯕꯤ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ? ꯊꯥꯖꯃꯥꯟꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯅꯨꯕꯤꯁꯤꯅ ꯑꯩꯕꯨ ꯍꯨꯏ ꯑꯣꯜꯍꯟꯗꯨꯅ ꯊꯝꯕꯤꯕꯅꯤ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯦ, ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯦꯂꯩꯈꯨꯟꯗ ꯑꯉꯥꯡ ꯑꯁꯤꯁꯨ ꯄꯨꯔꯒ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯜꯅ ꯍꯅꯨꯕꯤꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯝꯕ ꯑꯉꯥꯡ ꯃꯆꯥꯗꯨꯁꯨ ꯄꯨꯔꯒ ꯊꯥꯖꯃꯥꯟꯕꯤꯒ ꯂꯣꯏꯅꯅ ꯃꯦꯂꯩꯈꯨꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯟꯅ ꯃꯦꯂꯩꯈꯨꯜꯗ ꯌꯧꯔꯝꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯁꯥꯖꯧꯒꯤ ꯏꯃꯨꯡ ꯌꯥꯎꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕ ꯃꯇꯨꯡ ꯍꯦꯟꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯊꯧꯕꯗꯁꯨ ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯒꯤ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯒ ꯑꯊꯧꯕꯒꯗꯨ ꯍꯥꯟꯅ ꯀꯥꯎꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯨꯔꯦꯜꯒ ꯊꯥꯖꯃꯥꯟꯕꯤꯒꯁꯨ ꯑꯉꯥꯡ ꯃꯆꯥꯗꯨ ꯄꯨꯔꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯄꯨꯔꯦꯜꯅ ꯑꯉꯥꯡ ꯑꯗꯨ ꯃꯃꯥꯡꯗ ꯁꯤꯟꯅꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯉꯥꯡ ꯃꯥꯡꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯜꯅ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕ ꯃꯍꯩ ꯍꯩꯕꯤ ꯍꯅꯨꯕꯤꯗꯨ ꯍꯠꯂꯝꯕꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯝꯃꯤ, ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤꯒꯤ ꯑꯁꯦꯡꯕꯗꯨꯁꯨ ꯊꯥꯖꯃꯥꯟꯕꯤ ꯃꯁꯥꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯅꯔꯕ ꯃꯇꯨꯡ ꯑꯍꯜ ꯃꯁꯦꯟꯁꯨ ꯌꯥꯟꯅꯗꯨꯅ ꯑꯊꯧꯕꯒ ꯊꯥꯖꯃꯥꯟꯕꯤꯒ ꯑꯗꯨꯒ ꯄꯨꯔꯦꯜꯒ ꯍꯦꯟꯊꯣꯏꯕꯤꯒ ꯑꯃ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯦꯂꯩꯈꯨꯜ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯥꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯈꯠꯅꯕꯗꯨꯁꯨ ꯐꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫